Nampuda mikok thiba haukrabadi tangdurai tadabagi khudong saba lauraga refugee kaya yaukhiba yai. Manipur thugaiduna separate administration pibagi wafam leite haina BJP ki central leader singna hanna phongdokhrabani haina Sarda Devi na phongdoragli. Manipur asi mase tana thugaiba yaroi haibasi center government na yamna munna khangi laisemba sana jauba. Serou gi Idpsing Hanagi Hwrkfamda Hanjinbirklo security ningthina ngak senbanina miyam mi paibiganu haina MLA ke Ranjina phongdoragli. Asina maram oiduna khwai miyamda nolopna wafam kharadang khanganjari madudi lakliba tang 38 tha 12 2020 ka 5 amasung tang ama tha ama 2026 ka mari lenana labuk lamhang turen na singbada laimakhong amadi sajirok turen singkhong singya singda chak ising saba party tawbana singba hauzik lebaki oriba phibam phattabana tawbidanaba kangmongi apunba clubski maikaidagi nolopna khanganjari masida kanagumbana thawaidana tawramba thoklabadi matik saba dandi pibada masana yazagadabani haina on Kangmong Clubs Coordinating Committee gi Serou lamada phongdokli. Masi PS Teknopan District Kaksing District ki Bijoypur Powerhouse Seromdaida Maringi Khunda thokpa accident da miyoi ahum sokle miyoi amana gari sakana nansinduna leire hairi. Ngaihaki mamangdasu car sweep ama lambi nakanda yungsinkhre hairi aso apandi haudre miyoi amamamda lupa lakh 15 gi angang 15 yonkhre. Telanganada angang yonba khutpu thugaikre. Niyom kaina branding amada Nupa Nupi Maheiroising Leihanlamle Bright Care Boarding Amsna thingjinkre. Imphal West ki manungchana leiba gari awang lekaida niyom kaina boarding hanglamba Bright Care hariba boarding asida yamna phibam tadaba mawongda Maheiroisingbu lalon pot oina sijinabagi mawongda Nupa Nupi punna blending amatada thanamduna boarding asibu chalairambagi damak apunba iraibaki Maheiroi sinpanglup Amski thaumi singna satuna yengsiluraba matungda thingjinkre. Imoinu numita ngagi mela pangthokpiganu haina khwaramban kaithenda nga yolibi singna fishery department da thomjinkre. Thangjing amasung kaubru khubamlen kaba yahalu haina miyamgi khongsat lakadauri.